Manaobi ng isorgi Mahakta, nungay na ingna chikna layo ko. Itaw Manaobi ng isorgi Mahakta, nungay na ing chikna layo ko. Miyamna thoidok endong na khangnaraba mahaki wahay amada miyoiba kayagi awaba kahunduna nungai minok ngayakta oirabasu tamhallamba Miyamgi Manaobi MM haina khangnaba social media platform singda aibade YouTube, Facebook amadi Instagram na chingba kayada mahaki phagi tabu yenglaga awaba kaungnaramba hairiba miyoi ase matam ikhang khangowdana leikhidabagi thodokta maikai kayadagi thamoi shokna nungaitaba amasung pendaba kaya phongdoknarakle Miyamgi Manaobi MM matau karamna leikhidaba ngasisu wahang amo oihori aikhoi Miyamgi Manaobi MM na manung matam sadana leikhidabada channel asigi maikai dagisu thamoi shokna nungaitaba phongdoksari asigumlaba tanglaba phagi puba misak ama leikhidaba matamda aikhoi thamoi de ihang hangauba nungaitaba amadi adumak poktuna leihoragani ngarang Mahakta loinaba mahaki leikai adumaktadagi sapam maning leikai dagi haikruzam bizoi sahi 78 amasung singkham mamang leikai dagi singkham Manaobi sahi nipu makoi animak Thawal Police ki Khongjom Police Station gi manung sanba Texam maning da leiba miyamna haining soi turel hairaga khangnaba khong manakta lau suba satkibani hairi thodok thokpham dagi phangba pawna hairi madudi Bizoi amasung Manaobi ngarang ayok haining soi turel manakta leiba leikhidraba bizoi gi maya nupagi farm amada lau subani bizoi na lau sufam adudagi panglap laptana turel gi wangmada leiba farm da satkani haina satkhraga turel da tasinduna irak nakhi bizoi ising da takre haibagi lau sumin naramba miyoi singna thirubada bizoi gi thawai yaudrba haksang oina phangki adubu bizoi bu phangnaba thibada yauramba Manaobi su lahon puraga lau lingpham da satkhraga lawpham da upsillaga siduna leirambani thodok thokpham Khongjom Police ki OC na lusingba team amana laktuna asiba haksang adu lawkhatkre hai iru sunglu ludri kaigino iru zero ene lusudri se Hello. Paisa pai ba kan dai iru lusugani paisa pai ju phau hum dai iru sunglu zero adu dong siru ina thu zi sinai man ba nang na sampu bilu tu tori sampu di pesa nang horen hanjala kan kan bro Ay khoi da jing si jabas aduga ay khoi da jing jabas Nasin tigro Ay thamai si nung siya na nagat na When success will say guys turn up the idea kun sakun lamam hengana tai bungda ai gini hai bungam rasul da tau ya pa sakun jira ai sake